ngasi nuida waram phongkiba tongan manipuri siphongsinga masum thokiba thawdo wathoksingdagi maruebi I pausing miyamna thamjagi anmada panam pausi digi lokusarga law and order ningthina ngakna governor AK Balana sir lawduna awang pathaki mi pham pangthokre Manipur mausagi punsida hanjilangna honabada law and order ningthina ngaktun afapa lengaklo nama lehananabagi matangda governor Ajay Kumar Balana sir lawduna ngasi makok thongbu official sing sarugyaduna awang pathaki security mi pham ama pangthokre Impal gi Rajbona Governor Ajay Kumar Balana sir lawduna pangthokiba awang pathaki mi pham aduda Chief Secretary PK Singha Security Advisor Kuldip Singha DJP Rajiv Singha Commissioner Home and Ashok Kumar Trikor gi GOC Lieutenant General Abhijit S Pendarkar 57 Mountain Division gi GOC Major General SS Kartikia IGAR South ki Major General Rabrup Singha Manipur Police की ADGP सिंह CRPF की IG राजेंद्र नारायण दास अमसुम PSF की IG SK मिश्रा सरगाखी यूनियन होम मिनिस्टर अमित शाह ने सियर लौदुना था सिगी अमदा दिल्ली दा मणिपुर की गवर्नर अजय कुमार बाला यावना मणिपुर इशू की मताना अवांग पथाकी मिफम पांगथोखरबा मतों ngasi राजभवन दा गवर्नर ना सियर लौदुना पांगथोखिबा मिफम अदुना सही अनिरोम तंगदु लैतादबा फिबम अमा लाक्लिबा स्टेट असि महौसागी पुंसिदा हंजिलंगनबा मदि लैरिबा सिक्युरिटी इशू सिंगी मतांगदा कुमना खनखि हारि awang thaki security review mi phamadura leiriba security gi matangna khanaduna manipura haujik sathariba security operations singi phibam kupni yingsingki amadi kari tawgadagi amadi karina tawroidagi amadi karamba thabak laukhalaga security gi phibam phatkadagi habigi matangna su kupna khanaki loinara security force deployment tawbagi matang security gi strategy sing hena mapung phana na baloinana monitoring amasum response की मतंग technology integration तौगी मतंग सुखना कियारी regional threat की मतंग मिफम मदुना मापान की सफुना मरम ओरगा स्टेट असि की तंगदु लैता दबा फिबम अमा लेहलिबा असि करम तौना मायुकनगनी हाइबगा लोइना security की फिबम दा risk ओइबा area सिंग खांगदोक्तुना थाबक लखोनाबा security operation तोवान तोवान में agency सिंग कुसमना पांगथोकनाबा मदि inter-agency communication amasum collaboration ki thabak sing fokat hananaba ahenba miyeng thamduna kanaki amadi lairiba crisis asi handle tawnaba han lairama security gi mechanism semdoknaba su kanaki hadi security framework modernizing tawnaba policy reform tawba madi security ki thabak mai pakna lokhanaba honabada miyam saruk yabi gi tangai phadabu wapham sing su puthokuna khanaba galoina security ki thabak thoram singda miyamga transparent laina communication tawnaba wafam ngasi awang pathaki mifam adura kumna khanaki hari security amati lenga ki thabak thoram sing fokat hananaba critical security issues ngasi lehandanaba madi lamdam asigi mipum khudimak aki tujungba pohandana mausagi punsida lehananaba madi sakhotpa ingtapa lamdam ama purangnaba sapsawa poram sing yathoknaba panamda governor Ajay Kumar Balana sir lawduna awang pathaki security gi mifam adu pangthokoni hairi hansu pausda makatana phongdorakli amaromdana March nipa negi miyamga loinana sangba yanadriba singi mafam singda santi gi pausal puba khongsit salagani Fox miyamga loinana Federation of Civil Society Organization Fox na March nipa negi sangba yanadriba buffer zone haina leiriba singi mafam singda santi gi pausal puba khongsit salagani haina Fox na phongdokre Federation of Civil Society Organization Fox ka puna satminaba lup kungi thaumi yauna singmairong war cemetery manakta liba lup asigi mayai loisangda pangthokpa pawgi mifamada Fox ki president TS Manihan hai saliba tha sigi sasat amara Union Home Minister Amit Shah na siya lawduna Delhi da pangthokiba mifamada March nipani ki Manipur miyam state asigi lambi singda free movement yahalagani ayet apan pirak khudima serak pigani haina khangan khraba matung shanti ki paujal puba khongsat ama March nipani ki hogduna buffer zone oina leiri tungan masing gi district singda satnava semsare masida lebak miyam su saruk yabi haina apul toki mangna makhatana hai Union Home Minister na mayai tangbal lawduna Delhi da phamkiba mifamamada lawkibu warep mari gi manungda March nipani ki Manipur lambi singda miyam apan ba yawduna satok sin yahalagani haikibaduga mari leidana Fox ki member amadi lup asiga satminaba lup kunga puna khana nainaraba matung Manipur da leiriba tuan district sing buffer zone ni haina thamliba lambi khul singi mafam singda ahan ba khongthang oina santi gi paujel pubo khongsat ama satliba tha asigi nipan gi imphal gi khongsa nura Manipur miyam ga loina satnaba sem sari
khongset asi santi ki paujal pu khongset ama khak natana India le ngakna thamlakli bu wafam asi kadai phawba thabak oina onthokpagi India le ngakna kayam yamna puksil singna thabak tawbagi haiba khangnabagi damak chatkadori bu khongset amani khongset asi gi panthungpham oigadori ba mafam aduda lairamba tungan ba community ga punna tangdu leitaba nungsi sanana lairamba adugumba Manipur ama oiraknaba laison tinson puna tawminagani loidana Manipur lairiba yellow misingna khongset asibu isa gi thawdang amani imaleba ki damaktani haiba wakhalonda saruk yabiduna khongset asibu mapung phon bi hainasu miyamda appeal tawki amoramda Manipur amadi Kashmir gi matangna UN Human Rights Ship ki wapham India na Kanna Yakhidre Manipur amadi Kashmir gi weriba phibam gi matangna UN High Commissioner for Human Rights Bolkat dakna phongdokhibu wapam yumpham yaude haina India na kana yeningdeba phongdokhri UN Human Rights Bolka Human Rights Council gi yangai ga nipan suban session da Manipur amasum Kashmir gi phibam gi matangda aranba wontok kya piduna India bu lan ohonna bo honare haina Geneva da ladibi India gi permanent UN ambassador Arindam Baksina hokibning thokaba numit yeningdeba phongdokhri UN Human Rights na phongdokhibu wapam adubu kana yeningdeba phongdokraduna Arindam vaccine hai India si malemna khwaidigi chawba democracy satpa tarang ba masamo phaba madi furup zat kya na khunda aduna leminari bale ba mane adu bale ba asida oiriba ground reality kari no hai ba khangdana UN sipna pi ki ba ma ki comment adu yamna lebak thibani tasengna ma ki wapam adu India tasengna oiriba phiba misiga mari lena de hari UN High Commissioner for Human Rights Bolka takna yanghagani pan suba UN Human Rights Council session Manipur thoklibi hingsa gi thawdok semadi sahi aniro mayu maikai leitana lanjen aduna wana miyoi lising kya leiribasida India government akan mamiyeng sangmam thui dialogue peace building amadi human right ki basis ta iranga sipu lusina nabamadi lanjen naribising masagi mayumda ingna singna hanjenduna lehengadabani amaromda Kashmir yaun India na restrictive oiba law sing sijinaduna human right Defenders sing amadi journalists sing bu harassment piba amadi fazin punsin piki thabak sing chataduna civic space pidri hainsu phongdo khibana haina paux na makhatari mangna makataraduna India gi democracy asi institution na diversity amadi development bu namsinduna thamlei democracy the society ki level khudima ki fida lefam tu I haiba galoinana bolka takna Ukraine deki hauraga Gaza tu Bangladesh Afghanistan amasum US ka mari leinaba phiba mamadi conflict ki matang na su wapham kya thamki adumapu mangna Pakistan ki matang na di wapham amata phongdokidi UN High Commissioner for Human Rights bolka tak ki wapham adu react tawraduna Indian si UN Ambassador to Geneva Arindam vaccine hai asigum aran bu wapam singasin India bu hanjen malem gi mamang aran ba tahana bo honare India bu munam sakhang na ba ikoina apple tawri hai bu wapam thamladuna India gi masik manga leiraba diversity amadi openness yamna mayek singe amadi civic space sapsana lei maramasna global update ta Z9 information yamna darkar roi complex issues sing one thuk lana people lebak thibani India gi issues sing maru oina Manipur amasum Kashmir gi matang India government na mikup khuding yengsili hainasu Arindam Baksina UN Human Rights Ship ki wapam adubo kana yaning daba phongdokrenasu paus ta makhata na phongdokli aduga tentana sumna mayamna thamjaramgi hauzik oina di mayam paus su matang ase lusinjarage masum mayamna makata ba no update miyam pun ngai mina national sigi mekedek si miyang pam makata na thamjari makata ba no update miyam pun ngai mina si